ngasi numida waram phongkiba tongan manipuri sifongsinga masum thokiba thawdo wathoksingdagi maruoibi ipausing myamna thamjagi ahanbada kanglaipa ki mairadagi lokhusaraga Moreh da Leiriba Commando police sing tha ahumdagi hena leheloi hairaga tha manga supna lehenbadagi awaba kya mayuknaduna leiri Moreh da Commando police sing pochai leibada pidre kya senga madi sana thaknaba phangdabagi awaba mayuknari Mamang sahi ki English singaniga kungo homdoigi me ahumdagi hauna Manipur thokliba kanglup anigi sathiraba lana sina khwaidagi hena sogalaba Moreh border town singak shenanabagi damak Manipur lengana commando police personnel sing thajinduna lehenbagi niti niyam singa dungak na satre commando police sing Moreh border town tha ahum kaktamak lehalaga sindokpagi thabak chathagani haibadu ngak na satpat chathabadagi hauzik Moreh border town da leriba commando personnel sing Moreh da town tawri hari pauksi sina phamu paugi matung inadi hauzik Moreh border town Imphal West ki commando team ahum Imphal East ki commando team ahum amadi Kaksing ki commando team ama leiri mathakta pankriba commando team singa si tha ahum ki hoina Moreh thajulapani aduba hauzik tha ahum henkraba phawba makoi mapam madura makhatana lehenbedagi tha manga sujilak leiri pausin hai hauzik tha manga sujilaglaba phawba Manipur lainga ki home department ki maikedi commando team singa si lauthokpagi thabak amata paikhalaktre tha ahum khudingi Moreh da Leiriba commando team sing sindokani haina thokiba lainga ki order du ngakna satre maramaduna hauzik Moreh border town da Leiriba Imphal West Imphal East amadi Kaksing ki commando personnel sing Morel dang oi bhaibadu tawba haibadu oiri maduna lainga thokiba tha ahum khudingi commando team sing sindok sinjin tawgani haibadu ngakna satpi oiri Amaramda hauzik Moreh border town da Leiriba commando singa si sana thaknabagi polam phangdabagi su yamna sauna awaba mayunari Moreh border town kuki singna phamliba dukan singda commando police singi oina sana thaknaba polam amata leibada pidi maduna hauzik sak thongnaba gas seng amadi atai mari leinaba sana thaknaba polam sing commando personnel singna phangdabagi awaba mayunari oiriba phibam si Manipur lengana kohanana ba athuba matamna miyeng sangbiu hari amaromda Imphal to Moreh helicopter service asisu tha ahum hena service tawba lepkre helicopter service lepkiba sina commando police singi satok singi khudong saba pura khre laikha gi lambi da commando police sing satok sin tawba matamdadi koki narco terrorist sing mafam kya lumduna imbush tawbi thabak chatharakpan helicopter sijinaduna transfer posting ki thaba madi sana thanabagi polam sing phanganbagi thabak chathaba do hauzik helicopter service lepkibadagi yamna sauna awaba mayuknari hari Atopa paomana ngarang hing sakang daba singna editor loya lakpagi yumda numai round kaya marum kapsilamle journalism gi lamda singnaba oirabadi compromise tawroi loya lakpa ngarang ahing nongyai matung pung taragani thogi minute kullom taba matamda Imphal da numit khudingi fongba pauksi naharol gi thawdang editor khoirom loya lakpagi Imphal East ki kontha khabam lai harau manakta liba masagi yumgi geta sakang daba miyoi kharana numai round kaya marum kapsilamle haidi Nomai kapsilambagi thawdo asigi matang editor loya lakpana phongdokpagi matung inadi ngarang numidang pung taragani thogi minute kullom taba matamda masagi mayumda nomai kapsilamle haibigi pau mahaki mamau nupina mangonda telephone tawduna khangalaki mamau nupina phongdorakpagi matung ina baba aikhoigi yumda nomai kapsilamle aduna yumda halaklagano press ta adumak leiro haina khangalaki adubu masagi mayumda nomai kapsilamle hairabanina tumina laisinba ngamdabadagi maki press ki staff kharaga loinna numidang da masagi mayumda laki hairi maki mayumda thunglaba matungda yumgi gate maktada nomai kapsinbagi makul mari manga leirama thengnaba tanatana kapthokraba nomai marugi tokning taruk leimaida ta aduna leirama thengnaki masigi matungda ngarang ahingdi press ta muk hanba tawdana masagi mayumda laiki hairi ngasi ayu hangang police ki kangbu amadi forensic science ki kangbu ma ki mayumda laktuna thokriba thawdo odugi matangda thejin humjin begi thabak satakhibaga loinana kapthokraba nongmai tokning sing mafam adudagi police ki kangbu na recover tokhi loinana hangang police station case ma lokhotuna makhatana thejin begi thabak satakri haidi editor loya lakpana makhatana phongdorakpagi matung inadi press ki sinpham asida yeknaba leiti marup leiti haiba panamda pauksi gi thaba asi tawduna lakhibane adubu mangonda piramba security score adu jun gi tang manga dagi kariguma maram amata pidana lakhoki masigi matungdagi maki punsida singnaba manbagi thabak satharaki madudagi hauna mayumda leitana press ta leksa aduna adumak leirakhibane satharakliba thawong asi yamna noaite mahakpo hatki hairabadi phongna adum hatpihu
professional line da threat tawraklabadi kaidongaidassu compromise tawro haiki magna makha tana phongdokhibada June gi tang manga da naharol gi thaudang pausi da pawm phongki pawdu phongbe hek nunganba numidang pung 10 taba matamda press da gi mayum da halakpa matamna sangakpham yorakpada mahaki gari gi matungda mahakpu question sena dun inarakpagi khudam pangki madudagi sangakpham mapadagi mahaki gari edu yutran tawraga press da halaktuna laki Madugi matungdagi yumda sukan handana press da dum lairakhiba matungda ngarang masagi mayumda nomai caption bagi thaudo si thokibana hari mangna hai thaudo asigi matangna all Manipur Working Journalist Union amadi Editor Guilds Manipur na singbada aibu wakat chirol piduna khangan basu laikre hari atopa pawamna Catholic School amadi CBSE ki school singda mitai mayek takpi tambiri bra haibadu milalna yengsilagani Maite irol iyek loina sirol apun muluk milal kanglai pakna lamdam sida ngasi phawa lona madi mayek mapung fana sakot hanana basang silakpa khongjang gi manungsana milal na lamdam sigi Catholic school amadi CBSE gi school singna mapung fana mamalol mitai mayek takwi tambiri bra haibasu yengsingani hadak milal na pangthokiba mahiroi singi mitai mayek sangdam na ba sida mapung fana saruk gi halakhidabagi matang school gi authority singa paring naine wari saba hobo loina mamalon mapung fana Tamlamdabi school sing yoram nabati school adugi mathakta yengsin ba horagani loinana Manipur lenga ki gazette notice ta yauriba mitei mayeki kanglon kaina tamba yauriba school sinu su yengsin ba horagani haidi nakala marom na milal na sinduna haukiba July 10 ga mari ga ayuk pung 10 taba matamda mahiroi singi oiba mitei mayeki atho ehin sangdam na bama jiribam yauna tampaki district taruk ta mapung fana center kunthra ga nipan na mahiroi lising 10 rom na saruk yaduna pangthokre haina milal gi secretary publicity na press thokpa sirol sina haidi sirol sina hai Atho en sangdam na basida mahiroi sing mama mapa sing loina school gi authority sing na mapung fana saugat piduna saruk yabi khibagi damak pun mapu thakat pa phungdok sari haidi loina na milal gi thaumi khudima kusu masa masa gi tokpham thokpani khanduna aswai ba ahoba matal hendana mahiroi sing sangdam na ba sibu mapung fana pangthok pibagi damakta milal gi isil ina khudima kusu hainingai letana thakat pa phungdorakli Sangdamna kiba sigi makok mathang taraba sing lakliba August taraga manga fawda miyamda print amadi electronic media singda lakthokpaga loinana masigi mana mathum August taraga nipanda pangthokadoriba milalgi kungani thoisuba mapok kumon numita yenthokani haidi amaromdana koke theory singna khwaidigi landafam oiriba monbong mitei kul kokomi gi timna hakthengna yengsinkhre Haujik Zaribamda Leiriba Commando Assistant Coordinator Jaisandra Konthaujamna Lusingba team amana ngasi monbung mitei lekai de satuna yengsingkhre loinana haujik toina koki theories na landas laktuna khuthoknariba mafam asi monbung mitei khulasi noire khulasi mar khul amadi koki khul anigi karakta leiba miyoi samri taba yumnang mak yankhagini thoi leibu khulni hairi khulasi ngak senabagi damak License gun mari bide personal nipan police constable amana thawai khubak ta habla kuki theory singa nomai kapna duna lanthing na hori tabu tabu PDF ki kangbuda nomai maru lik na pibiri ki kuki theory singa sapsan mayuk na bangam da yaura i haina khulgi na hasuna thamoi sukna tamnaki khulgi na hasuna phongdoraki bada aikhoi gi khul si thadok laga saloi ahal lamana thambiramba mafam singa khani ngasi phawbada kana su laktuna mating pangbiradri haina khunjasna kokomi gi thaumi singna thamoi sukna pawdam nakhi ngasi kokomi gi thaumi sing laktuna khulasi gi awat apa hangbi basu thamoi pen nuai ngasi gi lengakna khulasi da security chapsana thambiyu lengakna security chapsana thamang amloi da boirabadi monbung mitei khulasi Manipur gi ngamkhai ki manung da yaudi haigadoribra athuba matamna security thabiraktrabdi khulasi ngaknaba khulngakpana sing Thamnaba sem saragani Zaribamda Leiriba politician singna political gi khudong saba launaba tawba yauri maduna land politics tawba yauri ngasi thokliba lan si miyam gi mihut oiriba singna thamoi sengdabadagi thokni mapalagi sangsilakpa singna Manipura khabai khara sabi yauri indigenous oiriba majority community mitei frup leiringai da Manipur leiriba mipung kudimakna amato oina punsinduna imalebak Manipur amadi izati kanminasi hainasu phongdokhi hari ngasig yengsin khongset asida monbu mitei khulda kokomi gi angam mating khara su pangki atopa pawmana justice nomai kapam Kotisor Supreme Court of India gi judge oina hakre Manipur gi ahan bane justice nomai kapam Kotisor bu Supreme Court of India gi judge ngasi hakre Government of India gi Ministry of Law and Justice ki Joint Secretary Jagannath Srinivasan ngasi thokiba official notification amagi matungina
Indian Constitution ki Article 124 Clause 2 ki makhatha leiba asigi President Justice Nomai Kapam Kotisor Supreme Court of India ki judge oina haple haina phongdokre panba yabade Manipur ki ahan poina Justice Nomai Kapam Kotisor Supreme Court of India ki judge oina bagi damak tha asigi taraga mathoi da leiba asigi khwaidi ki wangpa court asigi Chief Justice D.Y. Chandrasud Justice Sanjeev Khanna Justice B.R. Gabai Justice Suryakant amasum Justice Harishikesh Roy na saba Collegium na khanaraba matungda seniority merit integrity yauna hiram kyana yenglaga recommend tawkhibani Justice Nomai Kapam Kotisor Guwahati High Court ki judge oirambada natana Manipur High Court ki judge oiramki madugi matung kumja English nganiga kungo homdogi February 15 da Jammu and Kashmir amasum Ladakh High Court ki Chief Justice oina haptuna thabak purakli amaromda Collegium asina Justice Nomai Kapam Kotesor ga loinana Tamil Nadu dagi Madras High Court ki judge loinana hausi acting Chief Justice oiriba Justice R Mahadevanu recommend tawkhibani atopa pomna singnangai oiba mong miyoy ama siri khulai paiba lahulup amagi aron athukki pau yekna bisinda pithok tuna lup adugi lanmi awa famna tahan mar hakthengna siena bani haiba miyoy ma lahulup adugi miyoy sina faraba matung amu hana tawdana ba warak watem sathraba matung CSO sing amadi imung manunggi miyoy sina kusina khraba matung singnangai oiba mong laikana ba ngamdana laikidre haidi laikidraba miyoy du kangsup siru dagi marangir siru sai nifugotre apokpa Soneng siru kawi mak ngarang numidang pung 8:09 taba matamda Rims Hospital pukatuna laikatnaraba matungna laikitaban haidi asi baksang Rims mokta thamkhre misi sigi matangna haujuk phawbagi oinadi sapsaba pau phangma ngamdri amaromdana khunja singna bom ahum leiramba thengnakre tha asigi taraga marida Jiribam district ki Jiribam police station ki manungchana mongbuk mitei khul CRPF amasu state force ki apunba timda Koki theories na kapsilakpani haina singnaba bom ahum khunja singna thengnakre Jiribam police tagi phangba pawgi matung ina dinga sinumi jungba pung taraga nithoi taba matamda mongbung khulda leiba ngangbam Chandra Kumar sai humfuga manga koba miyoy sigi yungi toilet manakta bom ama taramba thengnakhi madugi matung khunja singna makhata na thibigi thabak sathabada Chandra Kumar ga thengnana leiminaba Surchandra mitei amadi Santa mitei gi inkholusu bom amam leiramba khunja singna thengnakhi ngasi thenglakhiba bom muhammadugi manungda anidi pokhaikidrabani aduga amana pokhaikraba bom ne haidi tungda Jiribam police ki team ama laktuna bom ahumadu soida ngamdan lakhatki ngasi fangkhiba bom muhammadu koki militant singna saijang khulromdagi mongbu mitei khulda security force ta landarakpada kapsilakpa oiramgani haidi amaromdana coming operation sathabada Moreh da Leiriba Gawbajanggi yumsingda Myanmar Macha humfu leiramba thengnare ngarang marfuga mapan suba border security force manga suba Assam Rifles amasu Moreh da Leiriba Manipur police ki combined team amana border town Moreh gi Gawbajang area da joint operation sathaba matamna maphamadura leiba tungan ba yum kunthra gani thoida Myanmar Macha humfurom leiramba thengnare haidi pausi asina Moreh police tagi phangwa pawgi matung inadi joint operation adu Gawbajang Moreh gate number 5 ti sathaba okay Mapamaduru leiramba tungan ba yum kunthra gani thoida sang duna yengba matamda nupi angang yauna Myanmar gi sangsilakpa Myanmar Macha humfuro madu leiramba thengnakhibani hauji phawbi oinadi makoi Myanmar thindopui wafam leitri haidi Moreh police ki pausna makhata na hai Myanmar gi sensilaktuna sangjafam lauduna leiramliba Myanmar Macha singadu sayol gi oina Moreh police station ka khotuna masa gi photo lawamadi sahi tawhonbi gi thabak satharagani masigi damakta makoigi tongan ba file ama hangduna Myanmar gi sensilakdiba miyoy singa sigi sapsaba masak maming khangdungnaba thabak paikhalagani haidi haujuk Myanmar thokliba lan asina maram oiduna makhatana Myanmar Macha kya Moreh border town sangsilakpa yabi oithokpa yamna sauna dai Gawbajangdagi horaga Phaitwan fawba border gi paring asida Myanmar Macha kya sensilaktuna laisille habigi paus phangle maduna makhatana joint operation sathaduna miyoy kyam sangsilaga leibigi haibadu khangdokpagi thabaksu sathragani haidi makha sathrakpu ena paujal pausidi gi topa pomna central force taruk state force taret puna taraga homdoi kuki singna irang horakpadi gi hatkre lengana kari action lakhutkrabagi haukiba sai English singaniga kungo homdogi me ahumdigi hauduna Manipur dagi tongan ba lenga amatanduna kuki militant sing haurakliba lana sida misa miyamdagi hendoktunna state amadi central force kaya
तोान तोान मफम कापना हाट्रे स्टेट सेंट्रल लेंगाक पाइब बीजेपी लुचिंग लेंगा तंपा की मफम क्या कॉमिंग ऑपरेशन चथदुना खुसुक क्या फगलब कुकी नमना तारीब डिस्ट्रिक्ट कॉमिंग ऑपरेशन पांथोक्तबी माइकई क्या मैरा पाइब CSO पेनब फोंदोरक लेरबने यूनियन होम मिनिस्टर अमित शाह मणिपुर सूचनरीब कुकी मिलिटेंट तालीब डिमांड असी ओइथोक्लोई हाइन फोंदोखरबने अदुबो ngasi फावबद मखोइना लेप्तना तंपा की मफम क्या लंदारक लेप्त्री हौखिब सही की मे तराग मथोइद दोलाई थाबी अमदी तोरंगलाउबी की एरिया मणिपुर पुलिस की कांस्टेबल हाइसनाम जिते मफम अदुमक्तर मणिपुर पुलिस की ASI थोक्सोम किरण कौब मियोय अनि कुकी मिलिटेंट हाटकी मे तराग तुरुक्त दोलाई थाबी एरिया की साइकुल ताइनब मफम असम राइफल्स की आलोक राव कौब मियोय हाटकी मे कुनगनिपान चाम कुनगनिथुई सुब BSF की कांस्टेबल नरेंद्र कुमार जून मंगाद सुचामपुर ताइनब शेरो की एरिया की BSF की जवान रंजित यादव बिष्णुपुर डिस्ट्रिक्ट की मनुंग चनबा क्वाकथा वार्ड नंबर 9 जुलाई 3 की अयुक्ता IRB की मणिपुर पुलिस कमांडो लेबा पुखरंबम रणबीर अगस्त 3 की अयुक्ता सेंजम सिरांग कुकी मिलिटेंट तरुक सुब मणिपुर राइफल्स की तौरांगबम रशिकुमार की टेक्नोपाल डिस्ट्रिक्ट की मनुंग चलीब मोरेद ममांग से अक्टोबर 13 सब डिविजनल पुलिस ऑफिसर सिंथाम अनत इंग कुनगमरी की जनवरी 13 मोरे मथक स्टेट पुलिस की कांस्टेबल वांगखेम सोमरजीत अमदी तखेलंबम साइलेश्वर कुकी मिलिटेंट हाटकी CRPF की सब इंस्पेक्टर एन शंकर हेड कांस्टेबल अरूप साइनी कौबा CRPF की मियोनी बिष्णुपुर डिस्ट्रिक्ट की नारायण सेनादा सही अप्रैल 13 हाटकी पुनमासी की मथक हंदक जिरीबम डिस्ट्रिक्ट की मरुओइबे इरांग थोफम मोंगबोंग जुलाई 13 अजय कुमार ज्वा कौबा CRPF अमा हाटकीबा सिगा पुन स्टेट फोर्स 3 अमदी सेंट्रल फोर्स 3 हाटकीबा सिदा मणिपुर लेंगा की होम डिपार्टमेंट अमदी सेंट्रल की यूनियन होम मिनिस्टर न करम मियेंग संगलिबगे हाइना मैकई क्या दिगे हंगनरकली लुशिलपुन कंगला पाउदी अतियन पाउम नागा कुकी लान मैतई पंगल लान मतमदुगी PM लाक्त्रगा हौसिंगना PM लाक्ति हाइरिबिसु वखल मुना खंधबियु जादुमनी कुमजा इंग लिसिंग अमगा समापनगा मौद्रागा निथोइदगी इंग लिसिंग अमगा समापनगा मौद्रागा तरेट फाव थोखिबा नागा कुकी लान अमदी कुमजा इंग लिसिंग अमगा समापनगा मौद्रागा निथोइदगी इंग लिसिंग अमगा समापनगा मौद्रागा हुमदोइ फाव थोखिबा मैतई अमसु मैतई पंगलगी लाल मतमदुगी कांग्रेस की प्राइम मिनिस्टर PB नरसिम्हा राव मणिपुर लाखिद्रगा हौसिक प्राइम मिनिस्टर मणिपुर लाक्ति हाइरिबिसु वखल मुना खंथबियु हाइना BJP मणिपुर प्रदेश की हानिगी वाइस प्रेसिडेंट थोक्सम जदुमनी फोंदोखरे खंगाबोक मा की यूम पाउमिसिंग उनब वाफमसी पाउमिसिंग उनब वाफमसी फोंदोक्लदुना महांगना मखाताना हाई हौजिक लमदम असिदा थोक्लिबि इरांग असि कांग्रेस न पालिंग मतम तौरम थबक थोरमसिंग अदुन ओइरमनी मतम अदुर पॉपी थाबद अथिंग थमलमदे FMR लेहंदुना म्यांमार की मियोय क्या मनिंग तमना मणिपुर संग यालमी ILP सतना हलमदे NRC सतना हलमदे पुनमासिन मरम ओइरगा मणिपुर नार्को टूरिज्म की मसिंग का हेना हेंगलखिबने अदोमैनमक CM बीरेन लुसिंग BJP लेंगा असिना वार ऑन ड्रग्स अथदुना अथिंग पीरुब FMR लौथोकिबा ILP सतना हलप क्या असिदगी कोकी नार्को टूरिज्म मणिपुर मियाम की मथत लांदारकपनी मखोइबु लक्षणनब लेंगा की मैकेदिगी होनब याब खुदिमक होनरी यूनियन होम मिनिस्टर यावना पार्टी की लुसिंग क्या स्टेट असिदा लाकलमलबने CM बीरेन PM मोदी का लेप्तना वरी सनरी अमदि होनब याबसिंग होनरी असिदा कांग्रेस पार्टी न मियामबु अपंग सिनबा अमदि CM की मिंगस थीनबु होनरकलिबसि मियामना थाजबम तोक्ते CM बीरेन मियाम की तमक तौरिबसि ममुत ताना खंबियो लौरब नागा कुकी लान अमदि मितै पंगल अनिगी इरांग अदुदा मतम अदुगी लेंगाक पारिबा कांग्रेस की PM मणिपुर लाखिबगी वापम लेखिदे हौजिंगना PM मुदी मणिपुर लाखनब ngamde हाइना मियामदा लान ओहननब होनरिबा मदि इरांग असिबु हेना साक्थोकनब होनरिबा कांग्रेस पार्टी की वखलोन सि मियामना खंबियो लाल मनुंग सेनापति सिनगदबनी हाइबा वखल थतोक्सी CM रिजाइन तौ हाइबा मसु मणिपुर PR थमनब कांग्रेस पार्टी न होनरकलिबसि मियाम पुनमंगना याफम थोक्ते हाइना मागना मखाताना फोंदोखि अदो हौजिकोइनदि म्याम पाउस मतांगसल सिनजरगे मस म्याम पुनन वाबदे ngai ngim design channel sigi makedik simang famda मखाताना थमजरी।